आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Rajapal Ajay Kumar Bhalana hairi Manipurda ariba matamdagi laijarakpa lauksing gyan sing ningthina sijinaduna Rajya sibo hena chokut hanba yagani Bishnupur jila gi tongan police station singda nongmai kulhumdo yauna yamlaba khusu khulai sing surrender tawrakrai Manipurda malem thaki sana khonabagi masak matum sing samgatnaba sarkarna lep laitana honari haina Rajapal Ajay Kumar Bhalana hairi Pradhan Mantri na hairi English ngani kunthra phawgi manungda Assam gi sel thungi phibam $1 billion 1.5 yohna ba pandam thamli amashung Rashtrapati Draupadi Murmu na hairi ana laingi khudong chabasing laibak asigi mapam sinba thungna phanghanna ba honagadabani Kumja lisingani niputaret phawgi manungda Malemda Bharatpu khwaidagi sakulaba laibak ama ohinna bohanabada awangba thaki Bharat mahi masingi kanglon haibasida numitini chathagadaba jati thaki mipamama ngasi mantri pukhida laiba Indian Institute of Information Technology IIIT Senapati gi city campus ta Rajapal Ajay Kumar Bhalana hawdokrai Rajapal na complex aduda naungna semgatpa matamga chunaraba mahi tampham sang amasu sangaki Ngasidagi horiba jati thaki mifam adu Vidya Bharati Ucha Shiksha Sansthan Manipur State ka khusamna sinmani Thormadda wangangbada Rajapal na hai Bharat ki mahi masing amadi gyan loksing kanglo nasi lebak asigi awang mathaki mahi masing da maru oiba saruk ama oina sakhang behen galakli Anoba Education Policy NEP lisingani kunnasu mahi masing tambada lebak asigi ariba gyan gi chana kanglon sing yahunna bohonari Rajapal na hai Manipur su ariba matamdagi chanarakpa phajaraba chana launchat amadi lauksing gyan sing ningthina sijinaduna Rajya sibu hena chokut hanba yagani IIIT gi matangna palladuna Rajapal na hai institute asidagi thorakpa mahiroi singna technology ga mari lenaba tongan balam singda khudong chaba kaya phangna bohanagadabani maduna isagi tenatana Rajya asigisu hena yaifaba oigadoribani Rajapal Ajay Kumar Bhalana Aina yadwa mawngda pairiba khulaising namit taret ni manungda pikhalaknaba phongdokkiba ngasi mangani chanma namitta Bishnupur jila gi tongan police station singda nomai kulhumdo yauna yamlaba khutsu khulaising surrender torkrai Aikhoi gi Bishnupur Paumi RK Manipur Sanana police ki pau paladun hai Nambol police station da khusanar khiba khutsu khulaising adugi manungda SBBL nomai manga country made rifle ama double barrel ama 303 rifle ama tear smoke gun ama hand grenade ama smoke grenade ama tear smoke cell nipan amasung noimaru kyamarum yauri Moirang police station da khusanar khiba khutsu khulaising adugi manungda SBBL nomai ama double barrel nomai ama carbine SMG ama hand grenade ama amasung noimaru kyamarum yauri Bishnupur jila gi Phogokchau Ikai police station da sinar khiba khutsu khulaising adugi manungda SBBL nomai ama 12 bore cartridge manga smoke bomb ama wireless sedama masung atai polum khara yauri Bishnupur district commando da khusanar ki bakhulai singi manungdana SLR ama insas rifle ama double barrel nomai ani SBBL nomai ahum 303 rifle ahum .22 gi local mat pistol ama lathot cell ama hand grenade mapal mortar cell ama stun grenade ama masung detonator ahum yauri Sandel jila gi Khengjoi sub division gi manung chanba Gamphazol village manakta ngarang truck ama meter samarom luba lokha da tasinbada aso open nanglaba singda Assam Rifles na mateng pangkre hari Assam Rifles ki pawn hai laibak thiba thodok adugi paw hek phangbaga Assam Rifles ki kangbu aduna mafam aduda thuna sangchinduna asokpa singda ahan ba thaki layeng pibagalana district hospital Sandel puduna layeng ki Amaromda Tengnopola amasung Surachandpur jila gi tongan mafam singda tharamba Poppy Pambising Assam Rifles BSF amasung Manipur Police ke punba kangbu singna yanthatuna manghan kre hairi Surachandpur jila gi Saikot Sangai Court subdivision gi manung chanba Dampi Singchang dalam ekar mari romda tharamba Poppy Pambising ngarang yanthatuna manghan ki Tengnopola jila gi Khudai village ta lam ekar kunmanga romda tharamba Poppy Pambising su security force ke punba kangbu amana yanthatuna manghan ki hairi Paugi marakta natenu break ama Nupi singna nupi oibigi anababu lotsenduna thamba thadoklasi Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gaini oncology doctor tanabata natana
free pap smear test, breast screening, colposcopy, amadi thyroid screening lemna yengthokpagi khudong chaba pizari. Akupa marolgidamak NABH Phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu. Tabiriba Pawasi Akaswani Imphal Lagini. Rajapal Ajay Kumar Bhalana hairi sanaba haibasi aka kumnaiba khongchatni maithiba tanpham lakpada ninghanabagi mohutta hena kanna honaduna mai paknabu honagadabani. Rajya Youth Affairs and Sports Department Sinduna ngasi Khumar Lampakki Indoor Stadium da pangthukiba sanaroi singi numit thoromda saruk yaraduna Rajapal na hai mai paktuna takaman phangba haibasi kanna honaraba matungda iroi loiba panthung aduni Maramaduna sanaroi singna sokthabu leitana kanna honaduna mai paklaba sanaroi amamam oinanaba honagadabani. Rajapal na hai Manipurasi Malem Thaki masak naiba sanaroi kaya puthokpagi puwari leijaba saukthok chaningai oirabalamdam amani. Asigumba sanaroi sing aduna Raja asida natana lebak asibusu saukthok chaba phangalli. Asigumba sing asibu sakhangbaga loinana sarkarna Manipurda Malem Thaki sana khonabaga mari lenaba masak mathum sing samgutnaba lep leitana honari. Rajapal na hai Manipur has earned the well-deserved title of Sports Hub of India. This is not only because of the number of talented athletes we have produced, but also due to infrastructure, commitment, sports culture that continues to grow in our state. Our government is working tirelessly to build world-class sports facilities, provide quality training to athletes. As part of this initiative, CS Chief Secretary mentioned, National Sports University was set up in Manipur in 2018. It's India's first specialized university with a national mission for sports education. The state has also decided to develop playgrounds in all the villages of Manipur under a special scheme, Pongam Ama Sanabum Ama. And 60 playgrounds are already identified in districts of Manipur as pilot project. All Thoubal District United Clubs Organization amasung Social Development Committee na punasinduna ngasi sanaru singinumit thoram Thoubal Jila gi chingthamda laiba SDC Playground asu pangthokki. Thorum gi saruk ama oina nepi singi thori chingnabi amasung mukna masana sing utki. Committee on Protection of Mitai Victims More na sinduna ngasi More Surachanpur Sugunu amasung Kangpokpidagi lanjenaruktuna tongan ba relief camp ta lariba lanjenariba miosingi oiba wakat mifamama akampat relief camp to pangthokrai mifamaduna khulngakpa sing phaba yaroi tokhaiba lengaklon leiba lamdam ama piba yaroi NRC chanhalu amasung lanjenariba sing hanagum khunda laita halu haiba dabi kaya tauki nupi amasung mahiroi singda Artificial Intelligence ki khudong chaba sing matau karamna phangangadage haibasigi matangda nongmugi oiba khananenaba ama ngasi Chandel gi lambungda leiba United College ki Science Seminar Hall da pangthokrai thormadu da wangangbada Manipur State Commission for Women gi chairperson Thumlip Tining Pham Monsangna hai hojikki matamda Artificial Intelligence khumang sauksilakpa maramna masigi matengna nupi singamadi mahiroi singi punsida kanaba kaya piragani Beti Bachao Beti Parao scheme na chahi tara mapung pharak paga mari lenana khutsa haiba ki sinpham singda miyambo khanghan hinbagi thorum ama Kamjong jila da ngasi pangthokre thormadu da khul singi khulakpa amadi khunja singna saruk yaki Thaunagjum Sauba Memorial Charitable Trust Singjamaigi Managing Trustee Thaunagjum Romenda Samaj Sebak National Award lisingani kunmanga piragani hairi Manasi mahakna miyoibu khunai yaipa thorang sing paikat pada lauriba thodang singbu sakhangduna Gyan Ratna Sahitya Academy Guwahati na mathang thagi mapanda Guwahati da pangthokadaba thorumamada khusinnarakadabani hairi Akaswani Imphal lagi pau tabiri Pradhan Mantri Narendra Modi na hairi Assam asi Kha Nongpok Asia amasung Bharat ki sanathong ama oiri amasung Rajya sida khudong chaba kaya gi mafam ama oirakli Guwahati da ngasi pangthokiba The Advantage Assam 2.0 Investment and the Infrastructure Summit haudokpagi mifamda wangangbada Pradhan Mantri na hai Assam na Nongpok Bharat ki oina potchai siam sabagi achaubu mafam ama oiba ngamgani amasung thodok hendok laba lamdam masigi kanabasing
उद्योग की मसक नाइब मियोइसिंगना मसक खंगना सिजिनबा सुंगमलगनी प्रधानमंत्री ने हाई महाके सरकार असिना मफम असिदा साखुत थोरंग थबक थोरम सिंह पाइखटपा लोइनना लंबी थोंगी फियम फगत हननबसु होनरी अमदी मफम असिगी ओइना मियामना तंगाई फदना संगु पोलम सिंह मतिक साना फंगनबा लेप लैतना होनखिगनी सेल यामना चंगहनदना पोथोक पुथोकपगी मतंगदसु भारत सरकारना कन्न होनरी हाइना प्रधानमंत्री ने फोंदोकी महांगना हाई केंद्र अमसुंग राज्य सरकार अनिगी मरक्ता शांतिगी याना वारोल कयामरुम खुयक तौनखिबगा लोइनना हौखिब सहीसिंगदा राज्य सिगी शांति रक्षागी फिवमदा चाउना अहोंग पुरकप ngamle श्री मोदी ने हाई असम सरकारनसु उद्योग की पॉलिसी कया सेमदना इंग्लिसिंगनी कुंथ्रा फावगी मनुंगदा असम सेल थुंगी फिबम $1 बिलियन $1.5 यहोन्नब पांडम थामली नुमिनिनी चुमना चथगदबा मिफम मसिदा मंत्रालय तरेट यावबा मिफम अमसुंग थीमेटिक सेशन तारामरी पांगथोक्तुना तोंगान तोंगानबा वाफम कयागी मतंगदा खनगनी खनगदब वाफमसिंग असिगी मनुंगदा मरुओइना उद्योग की लमदा चाखुदहनब पुरकनबा मालेमगी तोंगानबा लेबाकसिंगा लालोल इटिकी लमदा मतेंग पांगननबा मसुंग एग्जिबिटर सनिनिफु यावबा वाइब्रेंट MSME सेक्टर ऑफ असम याउरी राष्ट्रपति द्रौपदी मुर्मू न हाइरी अना लायंगी खुदोंगचाबसिंग लेबाक असिगी मफम सिनब थुंगना फंगनबा मसुंग हक्सेलगी लमदा थबक तौरिबा लोइसंगसिंगना थिजिन हुमजिनबगी थबक हेंगतहनबा तंगाई फदे पटना मेडिकल कॉलेज एंड हॉस्पिटल की चाही चामुसुबगी थोरमद वांगांगबदा श्रीमती मुर्मू हाई अपिक शहर सिंगदा अना लायंगी खुदोंगचाब निंगथिना फंगलबदे लेबाक असिगी ममिंग लेरबा लायंग संगसिंगदा मियाम लाकपगे संग हंथानबा ngamgani आर्टिफिशियल इंटेलिजेंस AI अमसुंग खुसेमगी मीगी मतंगद पल्लदुना राष्ट्रपति ने हाई मतमगी ओइना सकुलब टेक्नोलॉजी सिंग सिजनबना अनाबसिंग बुलायंगबदा चाउन खुदोंगचाब पीगनी लोइनना हॉस्पिटल असिना फमुंग लिसिंग मंगा चामरी थमदुना मालेमगी ओइना अनिसुबा ख्वाइदिगी चाबु हॉस्पिटल ओइबा ngambagidamag राष्ट्रपति ने थागतप फोंगदोकी राष्ट्रपति ने हाई अना लायंगी लमदा थबक तौरिबा मियोसिंगना मतम पुंबदा लाइरबा मसुंग तोल तारबसिंगी खल्लगा थबक तौबियु थोरमदुदा बिहार की राज्यपाल आरिफ मोहम्मद खान मुख्यमंत्री नीतीश कुमार याउना अतई मंत्री सिंहसु सरुक याकी नाक्सल मंत्री राजनाथ सिंह नांगासी भारत की कोस्ट गार्ड पर्सनल सिंगदा गैलेंट्री डिस्टिंग्विश सर्विस मसुंग मेरिटोरियस सर्विस मेडल सिंह यंथोक्रे न्यू दिल्ली द पांगथोकिबा थोरमदुदा पुन्ना मेडल 32 यंथोकी मेडल सिंह अदुदी डिस्टिंग्विश सर्विस की ओइना तत्राक्सक मेडल तरुक गैलेंट्री की ओइना 32 मसुंग मेरिटोरियस सर्विस की ओइना मेडल 35 याउरी थोरमदुदा वांगांगदा श्री राजनाथ ने हाई सरकार सिना कोस्ट गार्ड की थबक थोरम सिंह मपांगन कंखत हननब कन्न होनरी हौजिक सानबगे पाव नाउरेम विक्टर दगी सानरोई सिंगी नुमित का मरी लेना थांगमैबनगी थाव ग्राउंड सानकीब क्रिकेट मैच अमदा MNCA सेक्रेटरी 11 ना स्पोर्ट्स जर्नलिस्ट 11 बु रन 69 थोइख्रे नुमित असिगा मरी लेना MNCA गी माइकैदगी ngasi सानकीब सानरोई सिंगदा खुदोल पोट सिंग पीदुना तरामना ओखी तरानीथोई सुबा T20 मणिपुर वेटरन क्रिकेट टूर्नामेंट के ngasi सानकीब मैच अमदा TCMDC थोंगजुना नपसा खा इम्फाल बो रन 8 थोइख्रे अतोप मैच अमदा ESU वांखैना BSCB ब्रह्मपुर संगाई चुथेकपु रन 8 थोइकी मरी सुबा नुपागी MNCA अंडर 14 टूर्नामेंट लिसिंगनी कुनमरी कुनमंगा गी ngasi सानकीब सेमीफाइनल मैच ता YWC लंगथबालना RCA लिलोंगबु विकेट मरी थोइकी अतोप सेमीफाइनल मैच अमदा AKSDO खांगाबोकना KSDO कियामगैबु विकेट 8 थोइकी अप्रैल 19 दगिना कुन फाउबा न्यू दिल्ली गी तालकोतरा इंडोर स्टेडियम द पांगथोकदौरिबा 10 सुबा फेडरेशन कप जीत कुंदो चैंपियनशिप लिसिंगनी कुनमंगा द सरुक यागदबा मणिपुर गी सानरोई सिंगी राज्य था की ट्रायल सिलेक्शन मथंग थागे अनीदा थौबाल जिला गी यारिपोक विष्णुनाहा मयालेकाई कम्युनिटी हॉल द पांगथोकलगनी किरण थागतचरी विक्टर अरोइबदमर वेपाउ अमहन्ना राज्यपाल अजय कुमार भलाना हाइरी मणिपुर अरीब मतमदगी लेजरक लौसिंग ज्ञान सिंह निंगथिना सिजनदुना राज्य से हेन चौखटहनब यागनी बिष्णुपुर जिला की तोंगान तोंगान पुलिस स्टेशन सिंगदा नोंमै कुलहुमदो याउना यामलब खुसु खुलाई सिंह सरेंडर तौरख्रे मणिपुर मालेम थाकी साना खोनबगी मसाक मतुम सिंह सेमगनबा सरकार लेप लैतन होनरी हाइना राज्यपाल अजय कुमार भलाना हाइरी
प्रधानमंत्री ने हारी इंग्लिश ngani kunthra phawgi manungda Assam gi sel thungi phibam $1 billion yohonnaba panam thamli amasung Rashtrapati Draupadi Murmu na hairi ana layangi khudong chabasing laibak asigi mafam sinba thungna phanghanna bohana gadabani paulo jari